Manipur NRC Chanahanna Balamdam Asigimiam Nataliba demand Asigimatung in a state cabinet and Su Center the recommend Tobagalina, state Asidasu NRC Chanahan Bamatau Tai Haina, Kanghan Kibalay Cray Haina, Chief Minister Nong Tongbam Birena, Fondo Cray. Nasi Fondo Pangto Kiba Pau Gimi from Amada Marilena Pau missing Nahangba Wahangipa Kumpira Duna Mahakna Haikibada, Assam the January NRC Assam Accord Kimatung in India Supreme Court na Kanghal Laklaba Matung Assam the NRC Chana Kibani, state Asid NRC Chanahan Bahaiba Asi State Lenga Kaktana Chanahan Bangamde Maramaduna, Center the Kangan Kibalay Cray. State Lengang na Population Commission Siem Bangambagi Matung in na Siem Cray Loinana Commission Asigim Damag Member Sing Hap Cray. Madugi Kutangda Yumtong Kuding Changduna Kanana Kanano Haiba Satellite Mapping Yauna Tabak Paikatana Bahonari. Haiba Sidadi Kanagumba Amana Hekta Haizen Bayararoi. Masigaloina na inner line permit Kimatangda Ihen Batabak Kaya Paikatli. Masigi Kongtang Amaoina Israel Company Amaga Tayep Taudun Tauraga. First recognition season naba airport ta hauragani gari da niyom kaina lakpa sing masak khangdok na naba lambi da camera season naba haure atuba matamda airport ta launch tauragani fongdokhe the NRCC ekoi state katana to ngamde aduna ekoi mayamna taliba demand gi matumina even the cabinet has recommended to the center ekoi gi NRC da karle center does of about center NRC to be in the meantime high proceed similar case ekoi namsaba state government namsa koi population commission state population commission madugi sheme member hape madugi kuthanga ekoi house to house ala kana no kai no satellite mapping yaw sahi ke adagi moi khunda kono ta he dai ne yaro adugi yamna koi bai koi yam kana tawri adagi uji koi internet permit ki koi face recognition koi install to ho re airport ka defaulter sin gari bhan dai koi camera thela bazar namu da kar default to sin automatically identify to Israel company ma to ka face recognition ki machine to ne camera to ne magi koi kan to ka to ma to da also Singhaptagi Chuchanpur Fawgi Lambi the Gari Macha Anita Lakiba Mio Anina Purakpa, brown sugar kilogram Mangaga gram Chamaga Nifunipan Singat Police Ki Osigina Luchung Bakambu Amana Fagat Pangam Cray, brown sugar ka Konana Fagalaba Mio Ani Adudi Ti Thangmolan Lal Chahi Kunipan Apokpa Taushan Dailon Village Thanglon Farjwal District Tagini Amasung Thangshwan Mwan Chahi Kuntra Taruk Apokpa Gaukhozam Bengnuam Chuchanpur District Geniu Lamka Dagini Haide. Police tagi fangba paugi matung ina ngarang numidangi pung 10:00 tabada hairiba lambi asida aina yadaba drug puduna miyoi khara chatle haiba akaknaba pau ama fangbal gi matung ina sumchinvam village da police na achat awok sing check tawbada numidangi pung 10:00 tabada registration number yaudaba amuba machugi Honda Dayo amadi angangba machugi Activa ama chingnaningai oiba mawong da lakpadagi khamduna check tawbada lemon gi angauba machugi bora khau anida brown sugar sing adu purak pathengna kibani bora khau amadana sapon case chaniga marfu taruk aduga atoppa amadana sapon case chamagani fuhumdoi haptuna purak kibani police na gari ani aduga loinana brown sugar sing fazen baga loinana makha taba ain gi oiba thabak lokhan anaba thizen bahau kre haire Lenga ki makhada leiduna miyam gi yaifana bathabak tawriba government employee khuding magna mit pangbiro achaubadagi hauraga thabak macha tawriba sing gi marakta legal gi oiba makhoi gi mathakta thabak lokhalak tringai mamangda aranba tawkiba leirabasu matam leiringaida masa masana khangna sengdok piu haina chief minister nongthongbam birena fongdokre wafamasi mahakna ngasi ayuk chief minister gi secretary ta pangthokkiba pawgi mifam amada fongdokhibani mahakna makha taraduna lenga ki thabak tawduna miyam gi mathau taba sing mateng pangnana balairiba singna thamoi sengna thabak tawdabadagi aikhoi masel gi marakta thodok pathok amadi pamdaba kaya thokhan nabagi maram ama ohelli haina fongdokhe lenga ki lam kaya lanai gi miyoida nama onselamba Manipur Forest Department ki Reserve Forest ki lam kaya pata pansil lamba amadi lawfam kaya inkol da onthok lambagi yauna ngarang nahan wangjingi mafam amada Indian Mad Foreign Liquor sung lamba thengna kiba mayai kaba drugs ki matangda amadi kongba maruda khunekta lanmai tharamba thogdoki matangda chief minister na akanba mongda yaningdaba pendaba amadi asawa fongdokhe lenga ke amadi miyam gi thodang chaungna puduna thabak tawriba singna aranba mongda lam semdok sadok pa tawraba matung makhoi gi mathakta ain ki oiba thabak lokhalak ka tawri haiba khangbadagi nasinaduna hospital da laikat nabada chenaba rems ki doctor ama
amadi state ki doctor ama thabak tagi suspend tawkhrei loinana athingba marakta lam semdok sadok lam loinana athingba marakta lam semdok sadok lamba lenga ki thabak tawba miyoi manga su thabak tagi suspend tawkhrei haina phongdoki mahakna makha taraduna lenga ki system asibu usittaba sing paliba lengak asina kaidawnungda lemna tharoi lengak asida lengak haibasi chahi manga gini ama chatkhraga ama amuk get lakpa yai adum oinamak lengak ki makhada leiduna miyam gi thabak tawriba singna thamoi sengna thabak tawdrabadi leibak asi karamna chawkhatkani miyamna su self pizarga wano matawiganu government employee haiba asi leibak asi gi backbone ni nakoina aranba tawrabadi manipur amadi india ase kanba ngamloi umang wamang gi matangda palladuna lamdam asi popi pambi thana na bahotnabada tangkhai ama umang wamang kokthokhrei lemoriba chingi lam asing asisu lanmai thaduna manghalabadi miyoiba akhoi matau karamna hinggadori haina hangke kanagomba tawbiruba aranna tawgiba leirabadi matam leiri legal action lakjida nasana sana lana pata piruba lana mutation tawruba forest ki lamda pata piramba government ki lamda pata sajalamba bi gi mami lawdri informon tholoma khotom kanagomba tawbo yaurugadi ji matam leiri semtok yo athuba matam leiri streamline tawbiru sigi photo si ani MCS MCS officer amana amenne moisi doctor da moisi nare hospitalize so pata sajanbagi or government gi lamda torana nataba torumagi khadore haibasi khangba ganda moisi kamai to geda hospital da sabega admit to MCS government haibam ne samson haibam ne MCS haibam ali jahangir haibam ai madugi ICU de admit to doctor ani su doctor ma state ki suspend to re rims ki suspension ho hai so ani loina manaraga adu gadi usiki hospital ICU da leiriba MCS se tari kuma panda order puthokada bu nimit da ICU ki photo do tar wai sanare kuchha no hospital da loi mam honorable judge ma hai nupa ma suspend to gadi MCS second disi da government di quarter marka search ki pata pisal me na to MCS da ni pa suspend da sulai asi khana na bugi magi case ama da mu se na khana na ka kan ma se hospital da ICU da admit to re sigi judge se ne ke amu ya da inu magi appreciate to gebo judge da sa ne magi women se chungya ro da gi judge ba sa se sa sport da hospital da sa da kan judge ba sa ne da ka ro ko da hospital da yen kan naram da da gi khudak to nu tare ni remand bi gre Border Security Force ki lagtak talaiba 10 Battalion sinduna ngasi hairokta Civic Action Program gi makhada mafam adugi miyam gi yaifa chawkhat thoram kaya paikhat khrei hairok ki upper primary school da pangthokiba thoram aduda sewing machines solar lights water storage tank PV water pipes incinerator machines sports item volleyball football kits badminton rackets net shuttlecocks na chingba kaya wangjing hairok GP part 1 part 2 part 3 amadi Tenta Village ki Hairok Part 2 High School, Hairok Upper High School, Hainau Khong Residential School, Government Lower Primary School, Government High School Wangjing and Gilgal High School Loktak ki miyam da yantokhi 10 Battalion BSF ki Commandant SI School Deep Raju na thoram gamari laina na haikibada Civic Action Program ki makhada BSF miyam da yaifana ba thabak thoram kaya paikhat na bahotnari makhatana so sigumba miyoibagi nungsi chanaba haiba wakhalonda makhatana chawkhat thorang amadi miyam gi yaifana ba thapak thoram kaya paikhat khigani haina phongdokhe Nasidagi Hauraga Hayang Faba Tagyal Pata Labor Regional Science Center the Northeast Judo Championship for IIS Cup Nasidagi Hauto Crave Manipur Judo Association Sinduna Pangtok Liba Championship Asida Awang Nongpok State Ki Meghalaya Nagaland Tripura Arunachal Pradesh Mizoram Amadi Manipur Gi Sanaroi Kayasu Sarukyari Category Ahum Thokna Khaidok Tuna Pangtok Liba Championship Asida Sub Junior Gi Nupi Sanaroi Nifumanga Nupa Sanaroi Nifumari Cadet Sanaroi Nupa Kuntrama Nipan Amadi Nupi Sanaroi Kuntaruk amasung junior category da nupa sanaroi kunnipan aduga nupi sanaroi kulhumdoina punna sanaroi chaniga marina sarukyaduna athoi hentanari pangthok liba championship asegi yenglaga manipur lenga ki directorate of health services ki akhanaba team amasu mathau tauri haina manipur judo association ki general secretary S Indrakumar na thokpa cherol amana hairi
ꯍꯧꯈꯤꯕ ꯄꯨꯡ 12 ꯑꯁꯤꯗ ꯏꯟꯗꯤꯌꯥꯗ ꯅꯧꯅ ꯃꯤꯑꯣꯏ 3,338 ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈꯤ ꯂꯩꯅꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ 2 ꯂꯩꯈꯤꯗꯦ ꯐꯒꯠꯂꯛꯄꯒꯤ ꯆꯥꯡ ꯆꯥꯗ 39.79 ꯗ ꯍꯟꯊꯈ꯭ꯔꯦ ꯑꯄꯨꯟꯕ ꯀꯟꯐꯔꯝ ꯀꯦꯁꯅ ꯀꯣꯇꯤ 4,98,138,963 ꯌꯧꯈ꯭ꯔꯦ ꯑꯦꯛꯇꯤꯚ ꯀꯦꯁ ꯃꯁꯤꯡ 15,909 ꯗ ꯍꯦꯟꯒꯠꯂꯛꯈ꯭रे ꯂꯩꯅꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯗꯕ ꯑꯄꯨꯟꯕ ꯃꯤꯒꯤ ꯃꯁꯤꯡꯅ 5,19,968 ꯁꯨꯈ꯭ꯔꯦ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯅꯥꯕ ꯐꯗꯨꯅ ꯗꯤꯆꯥꯔꯖ ꯇꯧꯈꯤꯕ ꯑꯄꯨꯟꯕ ꯃꯤꯒꯤ ꯃꯁꯤꯡꯅ ꯀꯣꯇꯤ 4,94,68 ꯌꯧꯈ꯭रे ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯈꯤꯕ ꯑꯄꯨꯟꯕ ꯃꯤꯒꯤ ꯃꯁꯤꯡꯅ ꯀꯣꯇꯤ 2,65,035 ꯍꯦꯟꯈ꯭रे ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯀꯣꯚꯤꯗ ꯂꯥꯏꯆꯠꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯣꯛꯍꯜꯂꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯌꯨꯑꯦꯁꯑꯦꯅ ꯑꯍꯥꯟꯕ ꯏꯟꯗꯤꯌꯥꯅ ꯑꯅꯤꯁꯨꯕ ꯑꯃꯗꯤ ꯐ꯭राꯟꯁꯅ ꯑꯍꯨꯝꯁꯨꯕꯗ ꯂꯩꯔꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯑꯣꯏꯅ ꯑꯁꯥꯝꯅ ꯑꯍꯥꯟꯕ ꯃꯤꯖꯣꯔꯥꯝꯅ ꯑꯅꯤꯁꯨꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯅ ꯑꯍꯨꯝꯁꯨꯕꯗ ꯂꯩꯔꯤ